अहानबद पाव लोक सभा मिखल मिरेप ओइगदोरिबसिंगना नॉमिनेशन फाइल तौब हौनख्रे लुपा करोड़ कया चंगना नंबुल प्रोजेक्ट पाइखलबसु अकोइबगी मियामना वाखल ताद्रगदे मपुंग फाना कानब फंगलोइदौरे खुरुमजरे ISTV की नुंगथिलगी पाव मीटिंग ताबिरिबसिंग तराम नोकचरी होजि पाव सरोन पिजरी लाखलिब तरा तरेट शुभ लोकसभा मिखल मिरेप ओइगदोरिबसिंगना मरी लेनबा ऑफिशियल सिंगा नॉमिनेशन फाइल तौब हौनख्रे बीजेपी की इनर की मिरेप ओरिबा RK रंजन असि इम्फाल वेस्ट की आरोदा नॉमिनेशन फाइल तौख्रे नॉमिनेशन फाइल तौब लाकपा अदुदा चीफ मिनिस्टर एन बिरेनसु लोइनरखे अमरोमदा पांगथोकदोरिबा लोकसभा मिखल असिदा आउटर की ओइना मिरेप ओइगदोरिबसिंगना थौबाल की DC ऑफिस दा नॉमिनेशन फाइल तौनबा हौख्रे मागी पार्टी की कैंडिडेट सिंग लोइनना चीफ मिनिस्टर याउना मिनिस्टर्स MLA अमदी तोंगान तोंगानबा पार्टी सिंगी मसक नाइबा मियोय कयासु लाकनखे लागलिबा एप्रिल थागी तांग 13 दा पांगथोकदोरिबा लोकसभा मिखल आउटर मणिपुर पार्लियामेंट्री कंस्टिट्यूएंसी की नॉमिनेशन पेपर फाइल तौबा ngasi se mirep che pisan bagi aroiba numitni hojiji aina leijariba thobal DC office complex maktada mafam sidagi phangba pawi matungina di ngasi se candidate taret lakhi makoi sing adudi JDU gi hankhan pang tuithuil NEIDP gi asang kasa BJP gi Benjamin Mate Congress ki akoi INC gi James Kasung aduga National People's Party NPP की थांगलेन किपकेन अदुगा NPF की डॉक्टर लोरहो अदुगा लोइना NCP की अंगम कारोंग हाइबा कैंडिडेट तरेट सी ngasi मफम सिदा लाआगा नॉमिनेशन पेपर फाइल तौख्रे होजि फावबगी ओइना ममांग द लाउथोखिबा MPP की मिरेप नॉमिनेशन फाइल तौगनी इलेक्शन कंटेस्ट तौगनी हाइना लाउथोखिबा वाफम दुदी होजिमकी ओइना अखुना मफम सिदागी दि महाकी मरी मखोंग अमदि नॉमिनेशन फाइल तौरंबगी पावदु फंगबा लेते अदुना कैंडिडेट तरेसिना आउटर मणिपुर पार्लियामेंट्री कंस्टिट्यूएंसी की ओइना इलेक्शन फाइट तौरगनी हाइबसी होजि फावबगी ओइना चपचाना थाजबा लेरे हायेंग मिरेप सिंग असिगी स्क्रूटिनी पांगथोकलबा मतुंगदा मिरेप कया रिजेक्ट ओइरगा कयाना माइफागा इलेक्शन सि चपचाना पांगथोकदगे हाइबदु खंगमिनगनी कैमरामैन थौदाम नानाव जी गगन शर्मा अमदी थौबाल करेस्पोंडेंट AK राजेश का लोइनना पौदमजेबा रिचर्ड रंजन थौबाल DC ऑफिस कॉम्प्लेक्स इम्फाल सिटी फाउदुना चेलिबा मणिपुर की मरोइबा तुरेल सिंगी मनुंगदा म ओइरिबा नंबुल तुरेल असि हानगी फिबमगा येंगबदा मोचिनबगी चांग खरा हंथरबसु मोचिनबदी लेप्ट्री तुरेल असि खोंगनुंगदा मियोय कयाना फतबा पोचै थादबा लेप्तना चथरे कैथेल फंबी इमाइबेल सिंगी मरक्तगी मियोय खरा अमदी नंबुल तुरेलगी ममांग थंगबदा लेरिबा दुकान सिंगी मरक्तगी दुकान कया अमदी तुरेल असिगी नागेता लेरिबा मियोय कयाना तुरेल असि अमोट अकाय थादबम अमगुमना खनबगी वाखल असि होंगदोक्ट्रबदी मणिपुर लेंगाना लुपा करोड़ कया चंगना नंबुल प्रोजेक्ट पाइखटलबसु कानबा फंगलोय हाइना नंबुल तुरेलबु कनबा पांबा तुरेल असिगी मनाक नगना लेरिबा मियोय कयाना फोंगदोक्नरकले मॉर्निंग वॉकिंग चटपा मियोय सिंगी मरक्तसु मियोय खरना मयुमदगी अमोटपा पोचै पुथोरकलगा नंबुल तुरेल द थादबगी थवोंग चथबा यावरे हाइरे तुरेल असि कन्ननब होटनबदा लेंगा खक्तदा इंथोकपगी महुत्ता तुरेल असिगी अकोइबदा लेरिबा मियाम यावना मिपुम खुदिंगमंगना वखल तामिनदुना पुन्ना थबक पाइखटमिनबा चंगी मसि नत्रबदी नंबुल तुरेल खक्ता मोचिनबता नतना तुरेल असिदगी चेंथखिबा अमोट अकाय अमदि प्लास्टिक कयाना लोकताक पाटकी सक्तमदसु अहोंगबा कया लाकनी हिरम असिदा लेंगांगनासु अकनबा मित्येंग अमा चंगहनिंगबगी अपामबसु थमलकली नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP की आउटर की मिरेप ओरिबा असांग कसारबु मिरेप ओइबा यारोय NEIDP असि मैतै सेंट्रिक पार्टी नि हाइना थिंगबा पिरकले हाइरे मसिगी मतंगदा 13 लौक्राकपम लेकाय द पार्टी सिगी सेंट्रल वर्किंग कमिटी की प्रेसिडेंट सु ओरिबा एन समर्जित की युमदा पावगी मिफम अमा पांगथोखरे पावगी मिफम अदुदा असांग कसारना NEIDP असि मणिपुर की लेहाउदगी हौरगा अवांग नोंगपोकी ओइना सेंबा पार्टी नि NEIDP असि दा याउदुना लोकसभा की मिकल असि थेंगनना बहोटनरिबसिदा चिंगदा लेबा ऑर्गेनाइजेशन खरना थिंगबा पिरकलिबा असि अरानबा थवोंगने NEIDP खक्तना मणिपुर कनबा ngमगनि हाबा वखलोल अदुदा पार्टी असि दा याउबनी महाना नॉमिनेशन फाइल तौदुना मिकल सोइदना थेंगनगनि हाइके अखोई मणिपुर नुंगसिबा अदुगा लाइरबल लेतबसिंग लुखराबिसिंग कयादा योखतनिंगाई पांदमदा चिंगतम नुंगसिना अखोई केब लेरिबसे पुरकलगा अखोई
मीगी मनाई ओइना लेबो कुमना चही कया पांगलप से मसी अखोई नुआइतरे हाइदोना NIDP न रोल लोब कांदा लौरक्तना मदुदा अखोइसु चंगजरगा मसीन चुमी हाइना अखोई तुंगी फीचर मणिपुर कनगदबसे मसी पार्टी मकने हाइबगी तमा आई चंगजरगा आइसु सेवा तौजगे हाइना लेपचबनी चंगजबनी अदुना NEIDP दा अखोई इमेज सोनिंगाई प्रेस्टीज सोनिंगाई की तमकता मसी मैतेगी फनाटिक ओइबा पार्टी की कईनो सिंगनी लीडर सिंगना सेमकतपने अदुदा यावरुनो हाइना खरा पार्टी खरा ना आई ममिंग दी पनिंगद्री अदो तंजा चाद्रदी ममिंग दु खरा कोना अदुम पांगलकनी अदुबु ngसिदी आई पानिंगद्री अदुमाइना रॉन्ग इन्फॉर्मेशन प्रोपेगेंडा तौबिबदो पब्लिक सिनजु थाजबिगनु अदुगा तौबिरिबा सिंगसु मदु अखोई की मरकता नुंसी चाना लेरिबा ऑर्गेनाइजेशन मयाम चिंतम लेबसे अखोई थुकाइदनिंगा अदुकुंबा संतोपिगनु हाइबसे अइना मीडिया की थ्रू दगी मसी अपील तौजबनी Working Committee के President and Samarjit na asang kasana mirep oibada thingba pidi organization sing adu party sna yamna thak wang na thambani organization asina sigumba thak ta wang anglakani haibasi thajabagi wang madani party sigi oinadi sit animakta mirep soidana thadoktuna mikhal thengnagani haike asang kasar si mangonda karigumba threat khara lairakpa amadi withdraw tongnabagi hairakpasi any organization amadi community Kangbu Krana, Masi Habirek Pasi, Masi Yarigade, Masi Tobigano, Matunda, Maramdi Karigino, Haikanda, Quena, Huzik Palaiba organization sing, Amadi community sing do, Aquina Yamna Tak Wangna, Aquina Logze. Aquina Semi Basi is an institution, a platform, Sakasavani, Karama Makagi platform, where we can exist together, where we can survive together, where we can work together. Where we can compete together, where we can face together. Hyper Potsine. Masi was a globalization gay, Yamna Chocolate, Sound Pukalaiba, Matam Masida, Siguma Makalgi, Ras Nitigi, Maung Yamna Man Bahantabaki, Ras Nitigi Mongman, Matabaksa, Masi Tobigano, Aduna Masi Tore Haiduna, in IDP na Kompam Amata, Aquin Hando Katabasu Laite. Yaripo Police Station ki manung chanba Lerongthil kasari thong mamangda ngasi nupi amagi asi bhakchang ama leiramle leikidrabi nupi adudi yensembam Monica chahi taratarok apokpa yensembam nauba Chandrakhong mayai lekaidagini numit humni gi mamangda mayumdagi thokhibadagi thiba khangdana lakhibani hairi mahaka khangnabani haiba Lerongthil makha lekaidagi leisangthem Asha Kumar kauba mayum panduna macha ani leiraba nupa ama police na fare hairi thogdok aduda chenaba nupa adugi yum miyamna thugaikre Manipur da sel paiba mi masing hengalak afaba midi masing hantarakle haina tongogi headman attempt a simre ngasi Imphalis ki nongpok sanjenbam da leiba Langai village de pangthokiba ahan ba lamta kumai de phongdokre Langai village na sinba thoramadu tongo kunja singa nongpok sanjenbam amadi sangsabi khulgi kunja singa pot lanaba jagoi isai lanthoknaba nupi singi football chingmi tamigi thabal na chingba thoram kaya pangthokhe thoramga mari leinana Langai gi managing director Telem Arun Kumar na lamta kumai asi mathangi chahidagi state ki thakta pangthoktuna khul khudingi mihut yahonnaba honaragani haike attempt a simre na makha takhibada Manipur da masa nungai na bahotnabada nungsinaba saugatnabagi wakhalo lairaktraba matamasida Langaina sanjenbam khul khak natana tongogumba chingi khul singda supuna chakot minabagi wakhalo sandokpa haurakle thawong asimakna nungsi chanaba punna hingminaba Manipur ama oiraknabagi lambi yatpane haina loba yai haike क्या मुकुई नहीं करो हालांकि नसे नुसी में नसे चक्चरा माचा में नसे यम नहीं इम्पोर्टेंट है वही तो अब ये तो मत यम लगने कोचिंग मतलब से करी मतलब नो मणिपुर मतलब से चौखट खड़े ऐसा पाइप सो है सिंग सो कुछ है सो आतो वो अफाव भी लेते एगी पॉइंटिंग बा मी नंबा लुटपात बा लेकाई नुसी बल ले दबा Yumlon naga nusi balai daba. Kali meaning lay ase hingbagi. Maru aibadi jamin nasi nungsi nasi harawin nasi. Taipangi punsi si asibo punsi aibne. Khon nani esi ki delay sanchip ngakta nate masina Manipur as a whole down jingi ekogi. Khongtang ama khon nani si start. How big it had.
Pre-Pak ki Lanmi Sanglup Red Army ki Kuntramapal Suba Red Army Uprising degi Thauram na lakpada Military Affairs Committee Red Army ki Chairman na Yawal gi kai kumnabot pagaloinana Ningtam Yawal gi Yaifa Paujel Pirakli. Pre-Pak ki Military Affairs Committee Red Army ki Chairman K8 Sathina Thadorokpa Cheroles na makha taraduna Kanglai Pak amadi Wesha Lamdamda Yawal Tauminariba Yawal Lupsingi Lanmi Sanglup Pumna Makpusu Yawal gi Yaifa Paujel Pirakli. Laibak Miyam gi Apunba Lingjal Manaba Akanba Kholau amasung Khongjangdagi India lengang na chatna hannaba hotnaramba Citizenship Amendment Bill lising ni tara taruk asi lamdam sigi miyam na haujiksu tarai na lofam thokte bill asi masing yamjadaba awang nongpo ki furup asi tumna manghalaga Hindu ngaktagi leipak ama semnanaba population natraga genocide bomb ni hairi Lising amaga chanipan marfudara mathoida British na kanglei pak pu lokshin dringegi mamangda leibak asi Asia gi ning tamba leibak ni haina matamdugi Kolkata High Court ki ruling na laukthokhe Citizenship Amendment Bill lising ni tara turgasi handak India na pushilaktuna tawriba thawong asi federal character ni haizariba lengak asida achoba karemnaba amani masi khangna khangsinadribra natraga khangdana tawribra amadi India gi state khudimakna wafa masigi matangda karigi tumina leshilibano haibasisu wahang amani Kanglei Paki territorial integrity kahenba yaro haibasida lamdam sida leriba yellow missing makoina ngangliba lol amadi na chatnabi singsu yauribani haibasi Indiana khangfam thoi Pumnamak sing asigi mathakta ereicha singna mikup na hum singna nainabiga dabadi Kanglai Pak amasung awang nompok lamdangi ning tamba hanjinabage apunba ning tam iho asida achobo khoro ama oiribasi India gi moithem langda thururaba loishinba naidaba lalolup amagi peace talk ki wafamasini Ngasidagi chai humbudara rongi mamangdagi lamdam sida lisang sitna ningtam yawol lanthing chatharakli basida India gi aronba amasung afongba lalong kayana ningtam yawol iho asibu namthanaba amadi kangkul mutkhina bohonarakli maning tamba mangkraba loilam oiraba leibak amagi mangkiba ning tambabo amuk hanjin handuna ning tamba phangba haibasi araiba thabak ama natte leibak miyangi apunba ningtam lal ama sagatuna miyangi ningtam lan ama oirabata da oithokadabani Aikoi miyambu aikoina lamjingba haibasi Red Army singna achangba thauna leiba Red Army amamam oirabatata leibak miyambu lamjingba ngamgani hairi Aikoigi miyambu lamjingnabagi damak aikoi ishamak asengba machang oiba Red Army amamam oinana bahotna minarasi hairi lamdam ashida ning tamba chakhatpa manaba khunai amagi damak yeknaba lanthengnaba amadi aikoigi miyot minaida thawaina pontha pikraba athoba thobising kaisum sangda awa chetheng khangliba ningtam yawoloising amadi IOF ki miyot minaida phibam soinaiduna punsi leliba ireicha khudingmapu yawolgi kai khonnabotli haina cheroles na makha tarakle paugi marak thatna tema break ma Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Paradise para fruit Paradise para fruit. Have a sip and feel the difference. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for students, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Porompa near Jennings Hospital. The Great Wedding Sale by Mobile Furniture.
Wangkai Ningtem Pukri Mapab da laiba Career Nurture Center da lakliba April 9 dagi Class 9 amasung 10 CBSE gi Science and Maths, Class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi Foundation course haujaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Break matunda taramnok chiri hasima khata bapau. Apunba Loop of Hampak Laikan Loop Maitei Lemerul Art Performing Center Kangla Kuntok Yai Apun Loop Sanamahi Divine Society Amadi Universal Mothers Organization Apun Sindunangasi Lai Kaithel Kabagi Thoram Pangthokre Hanajing Chingmaidagi Miyamgi Oiba Kongchet Ama Ima Kaithel Fauba Laklaga Lai Kaithel Kabagi Thoram Adu Pangthokibane Manipur ki tongan bamafam dagi furup kaya ki miyoi singna saruk yakiba thoram aduda yek taret ki ima singna yek taret ki samsu pukhi Lai Kaithel Kabagi Thoram Pangthokpagi matangda Lai Kaithel Kaba Thoram ge advisor Vidu Kumanna Thoram ashi ivudo pakhangba amadi ima Laishna Anina Lairup Tilup ngaiduna Laigamiga khatnaduna leibak kangkhong chaibagi fibam ama lakpadagi ivudo pakhangbana Laigamiga leminaba yanaba sinkiba thoram adubu Lai Kaithel Kaba haiduna pangthokpani Thoram ashi leingangna state ki thakta pangthokpinaba appeal tawkhe pakhangba ima Laishna Anina aikhoigi Lairup Tilup Haidana, Laiga, Miga, Kana Senadana, Laibasi, Kangong Saidana, Leramatamda. Ibudo Pakangana, Yam Hai Singna, Laiga, Miga, Anisi, Punzana, Nungaina, Laipaksi, Ingna, Tamna Pana, Labukita Mukta, Ibudo Pakang Bagi, Hai Singba, Lenga, Kiadumba, Thoram ni pangthoi se yek tare sigi masa masu sing se yek tare sina horen chalu umda tare phamdana mukchu sar gai khoi ma se kaina ba yade ai khoi se nungsina na lemina ga dabani haidna dum ba pangthokpa yamna marui ba lepa sigi thoram ni hairi ba thoram se ai khoi mamang dagi sum pangthokna lakcha halankar haidna gonthok pi gre hojikti aru mase marui na mase ai khoi state ki function loina na ba lairiba Sarkar sina lairiba ningthaw sina aikhoi thauramase aikhoi masi tangai padana state ki function loidna pangthok pining bagi apa masu ayangna sarkar gi maigaida aikhoi gi media gi thongda mateng laujaraga laingak pasing da su haijari Rims the Mio Emma Lake Hidabagi Wahoda Doctor Amadi Passan Party Niki Marakta Tokiba Togdogadugi Matang Dangasi Rims ki resident doctor Signa casualty Thingduna Kongjang Changsin Kre Anaba Laying Kiba resident Dr. Nupiama Yauna Fajadaba Wahi season Aduna Dr. Ahum Furamba Togdok Adu the Cheneba Singh and Gyoba Tabak Lokatriba Fauba resident Dr. Singh casualty the Matok Tauraroi Haire Ngasigi Wakat Mifam Aduga Mari Lainana we want justice no arrest no work no more violence Amari doctors are not God Hibana Chingba Kolau Singh Lauke Amaromda Rimsta Hojik Tabak Lepagi Kongjang Changsiliba Singh Asin Anaba Singh the Kudongcha Debakaya Mayoknare MRI X-ray Madi ultrasound Chingba Loba Yadre Achoba Watok Oiraktrinaida Warashin Puraknaba Mari Lainaba Singh na Hotna Biuhan and Laying Balakpa Mayoy Singh na Mari Lainaba Singh Pukning Chingsilakli Haujarabada Moriba Pau Amukanda Lok Sabha Mikhal the Mirip Oigadoriba Singh na nomination file Toba Hongnakre Amasung Lupa crore kaya changna Nambul project paikhatlabasu akoibagi miyamna wakal tadragadi mapung fana kanaba fangloi dore Oji Pau bugan IS TV na pijaba pau matanga shura lesinjare bidyang tabiri basimbo mukana kurumjari